Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bidak marfu'da headline. E-PAO singi katokpagi thauna aduna maram oiraga ngasigi mirol na chawtokna hinjari bani haina Chief Minister na Thakhre. Mama laibaki damak katokpada kaidongnungda kana amagi mafamda surrender tawroidabani haina okramibuhina phongdorakli. Delegates Hazari Kota Malam Thangamgi hearing Thakhre. Pau saluna pijari. E-PAO singi katokpagi thauna aduna maram oiraga ngasigi mirol na chawtokna hinjari bani haina Chief Minister na Thakhre. Manipur gi ning tamba ngaknabagi damak ing komja lisangamaga chanipan marfudara mathoida khongjomda sokna kiba lanfamda thawaina pontha pikraba athaubi singi mafamda ngasi miyamna ikai khomdaba utpaga lonena haikaleka tamkhre thoram aduda wangaladuna Chief Minister Yumnam Khenchana haiki layoi khraba ekhoigi E-PAO singi katokpagi thauna aduna maram oiraga ngasigi mirolna chawthokna hingzabani Maharaj Kulachandra Zubraj Tikendrajit Pauna Prajabasi Chongthamia Chilensna Amasung Ate Mathona Leraba E-PAO singna kathokpaga lonena lanthengna kibagi mahina ngasi phawba Manipurgi apun basaktam ka hendana thambangam libani Thoubal district ki kheba chingda pangthokpa khongjom numit ki thoram aduda Governor Ajay Kumar Bhalla Chief Minister Yumnam Khemchan Deputy Chief Minister Losi Dikho Minister Singh MLA Singh Chief Secretary Police Central Force ki lenga ki officers sing amasung miyamna Khongjom Turelda Haikaleka Tamki, Kheba Chingi Chingthakta Amasung, Chingkhagi Ningsing Kubamda, Miyamna Haikaleka Tamnaki, Manipur Police ki team Amana, Last Post, Khongbaga Lunana, General Salute Piki, Nongmai Round Ohumkatuna Ikai Kunabasut Utki. Khongjom De Thoramda State Song Sakidray. British Amasong Manipur Land Migi Akanba Land from Okiba Khongjomda ngasi pangthokiba Khongjom Land Ningsing Thoramda Manipurgi State Song Sakidray Madugi Mahut National Song Bande Mataram Amasong National Anthem Jana Gana Mana Saktuna Thoram Hodokrai Manipur State Song Oriba B. Jayanta Kumar Sarmana Iba Aduga Aribam Siam Sarmana Saringba Sanaleba Manipurbu Kumsing Lisangani Kulmatoigi August Tareta Matam Adugi Manipur Lengakna State Song Oide Haina Lautokibani Madugi Matung State ki Thakta Pangthokpa Thorom Khudingda Sanalepak Manipur Saktuna Hodotuna Lakhi Adum Oinamak ngasi Pangtokiba Manipurgi Khongjom Land Ningsing Thoram Natraga Khongjom Deda State Song Ikai Khunna Khidre Mamangi BJP Lengakna Manipurgi State Song ni hala lautokiba adu handak nauna semlakhiba BJP na luchingba Manipur Lengakna Sakhangdrabra Natraga Thausadrabra haba wahangkaya Thoram adu da saruk yakiba Micham Singna Nungaitana Phongdoknarakpa thengnare Garigidamak National Song National Anthem khaktamak saklaga tolibano hairiba isai sing aduga loinana Manipur State Song Sanalebak Manipur sakhidabagi maram kari lebege habadu chapchana khangbangamdri Meiteilon Khangdaba Kuki Anina Tonglakpa Gari Mai Thakhre Makoi Ani Police Sinakhre Tonglakpa mihat ki matangda Meirapai bisingna tampaki pumnamakta kaukhiba namit mangani ki shutdown amasung Imphal Ukhrulambida Tangkul Ani ambush toduna hatkibagi thodok adubu yaningdaba phongdoktuna United Naga Council UNC na kaukiba numit humnigi total shutdown ngasi ahing nungyada loragani maragasida ngasi numit yungma matungda Saparmaina Police Station gi manung chanba Kangtongbida UNC gi total shutdown thugaibani haina Meiteilon machet amata Khangdaba Kuki Ani Naga kharana fazilaga thamlure Makoi Ani Aadhar card na chingbasu ama phawa yaude aduga Meiteilon su mana amata khangde Kuki londa nakoi Sekmaida mobile phone leba chatpani haina phongdoi mafam adugi aphangwa paw amana hai Naga singna faraba Kuki macha ani adu chahi kungi makha ngakta oina tawi makoi hanjina gari macha aman tongduna mafam aduda lakhibani chingnaningai oiba phibam adu ubadagi makoibu fazilaga wahang pang chathaki amasung makoina tongduna lakpa Royal Enfield ama miyamna mai thadokhi paw adu phangbadagi Sengmai police ki team ama mafam aduda changsilaki tungda makoina fazilaga thamnamba Kuki macha ani adu asoi angam amata yahandana police ta sinaki tungda Sengmai police na makoi ani adu Saparmaina police station da amuk sinaki hari amarongda Tonglakpa mihad adubu yaningdaba phongdoktuna uripok apumenu pidlup nangasi uripok maikeda achoba protest ama chathaki protest aduda chahi nauriba angang ani hatpa terrorist sing adu phaw amasung he yariba makai thuna chirak phangalu haiba demand tawki Warren yaudana Manipurda police na mi phaba yare
Unlawful Activities Prevention Act 1967 gi makhada Manipur lengangna mi phaba amasung thibu humagi thabak chathabaga mari leinana police ta ehenba matik maya pikhrei Manipur lengaki Home Department gi Joint Secretary Home Dr. Mayangbam Vito singna ngarang thokiba notification amagi matung ina ekasigi section 43A gi makhada Administrative Secretary Home Designated Authority oina hapkhibaga lonana unlawful amasung anti-national activities Kamari Lenana, guessing the Tabak Lokatpak Nambagi Matik Maya Sinakhre. Civil Amadi Armed Police Head Constable Natraga Havaldar Gita Daba Police Personnel Kudimagna Designated Authority Muhosilaga Egg Asida Piriba Matik Maya Punamak Sizinaba Yaragani. Notification Asina Authorized Toriba officers sing that Jingnabala Rabadi mi Papa Amasung, Tiba Humigi Tabak Chatamangam Lagani. Kariuma Mapam Amada Kudong Tiba Torapa Yai Havigi Jingnabala Rabadi, High Police Personnel sing Asina Makal Amatagi, J. Chang Yaudana, Tiba Humigi Tabak Chataba Amasung, mi Pabagi, Ayaba Piri, Ayuk Nuntil Amasung Numidang Kaltana Tongan Tongamba Building, Gari Amadi, Lekai Amahekta that Ti Humigi Tabak Chatabangami. Law enforcement kamari lenana mapanga kakha hanabagi pandam da thokiba order adu makhatana notice ama thoktriba phawba adumak chatna khigedari UAPA gi makhada lokhalaliba thorang asina tamthina sohangadori basi journalist amasung social activist sini while tawdana aphabami ama kaisum sangda namshin bangambagi matik mayai police ta pire chap chaba khudam changdam accused na piba ngamdragadi val su hekta phangba yaroidori Maramaduna UAPA asisu Mioi hakta singnabani haina longnei Mama leba kidamak katokpada kaidongnungda kana amagi maphamda surrender tawroidabani haina okram iboina phongdokrei Numit taba leitraba British ki mayokta ninghanaba leitana lanthengna kiba athauba singi thona lingjel adu machamasu akhoina su kawpham thokte amadi mama leba kidamak kathokpada kaidonungda kana amagi maphamda surrender tawroidabani haina MPCC ki president okram iboina phongdokrei Manipur bu ningkha tambalebak ama oina honabada ingkumja lising amaga chanipan marfudara mathoida khongjomgi kheba chingda sokna kiba Manipur gi aroiba ningtam lanfamda thawaina ponta pi khraba athoba singbu ningsingna chahi khudingi April kulhumdoi asibu khongjomde haina palan tawduna lakli handak chahi asigi oinasu Manipur Pradesh Congress Committee MPCC na senduna BT Rota leba Congress babanda party asigi luchingba sing yauna chamaga kunthra manga rak suba khongjomde thoram Jinglemna Pangthokhrei. Thoram adugi mapong oiba thoram oina Freedom Fighters Major Pauna Barzabasi gi photo da laisu katuna ikai khunabutki. Thoram aduga mari lenana MPCC gi president Okram Ibobina hai. British ki makuta maiti gani khangna mikha ponba pamjadraba athauba singna British ki mayokta akan malang thena kibada thawai kat khraba athauba sing bungasigi mirol na ningsingba oina makhoigi mafamda ikai khunabu utpani. Amadi British na malemgi mafam kaya khudum chansinduna laklaba matung Manipurda ing komja listing amaga chanipan marfudara mathoida Anglo Manipuri war tawduna aroiba lanfam khongjomgi kheba chingda oikhi loinana kheba chingda soklaba aroiba lanfam aduda laikhidraba athoba singi khubamda chatuna laisu katuna ikai khumnabo utkadaba adu hauzik Manipur gi oidiba phibam asina khudongchadaba khya leibadagi party asigi office ta oina pangthopani haina su phongdorakli Luching Westingna Achumba Asengba Kangalu Hana Mahesona Fondorakli. Manipurda BJP Makhatana Mai Pakigani Habigi Thazaba Chauna Lebedigi, Luching Westingna Manipur Miraibu Eramle, West Bengal Mikalda BJP Pogani Kibedigi, Araiba leader Makai Chatlaga Unariba Asti, Manipurda Su, Unarangadabani Haina Republican Party of India, Atwalegi, National Secretary, Mahesor Tongaujamna Fondokrai. Ngasi April gi kulhumdoi khongjomde numit kamari lenana mahakna thadorokpa video release amada wafamasi mahakna phondokibani mahakna hai Manipurda chahi ahumrom tholaliba iranga sida BJP ki leaders sing maru oina Union Home Minister Prime Minister na Manipur bu taraina adumak lawraga lakdi hauzik West Bengal da pangtholiba election dadi makhogi party board poba yade haiduna party ki araiba leader khudingmak chalaga numit khudingi rally chatuna leiri masima West Bengal gi mikhalda BJP asi phibam nulanai haina Bengal gi leiriba party ki leaders sina pau Pibadagi kumtharakpani adubu Manipurda hauzik oriba phibam asidadi BJP asi phibam nulan leitaba yamna kanba party ama
ओइना उबदगी ngasi party leaders sing uba phangdaba oigani manipur gi hauzik oiraba phibam asida bjp manipur gi leiriba mihu sing asina ground reality asi pautam drabra natraga makhoina thokpa tawgani bjp party mapangal amna kali haina paudam badagi oirabra manipur da bjp aduki matik mapangal kalabra haibadu chingnaba lakle haiki delegates hazari kota malem thongam gi hearing chathakrai Manipur da mahosagom peace and normalcy hanjilhalu haiba demand amagal mari lenana haukiba chahi lisingani kunmari gi February 22 da Delhi University Faculty of Arts campus mamangda chatakiba hunger strike ki agitation amaga mari lenana Delhi police na section rule 144 gi chana kanun sing thugaiduna khongjang changsili habigi maralda Delhi gi 30,000 court ta thangalakiba charge sheet amagi hearing asi mangarak shuba oina court asida chatakhre Hearing asigi matang da malem thongam gi maikhetegi Supreme Court ki Senior Advocate Sri Vanu Pratap Singh amadi mahaki mananupa Advocate Ajit Kumar Singh na leptuna case asi mapung phana chathakibani Hearing asigi dama Delhi Meitei Coordinating Committee DMCC na mapung phaba legal support PB wegi damakta so malem thongam gi maikhetegi thagat phungdo pagal lonena mahakna Delhi yaunaba honabada Manipur gi oina thawai miron Manipur da Achauba initiative lawbirakpagi damakta su tawima khangbasu ulakli panba yabadi malem thongam hauzimaksu state asida mahosagom peace hanjalaknaba honabada makhal gayagi democratic orba agitation sing changsinduna lenga ki pungding chingsinna honariba lamdam asigi naha amakhakni aroibada maroiba paw amuka na pizari ipa ipu singi katopagi thona aduna maram oiraga ngasigi mirol na chawthona hingjari bani haina chief minister na phondokrai Mama leba kidama katokpada kaidaunungda kana amagi mafamda surrender tawroidabani haina ukrami boina phundorakli Delhi gi 30,000 kota malem thongam gi hearing chathakrai Matang asida loyalam E-PAO na namitangi pau bibil lezari tabili bukudi mabu amuka haina kurumjari